Ngasisu Manipur top channel gi maikei special video ma mayam da share tawjagi mayam loi phukta mine se dugi mati khangjin meda Nupa amsu Nupi na kanarba video mani masum mayam na video si kanai khanbi ragari soi dan video sibu share tawiyo World AIDS Day malem gi oina lakshin ba ngamdaba phiba mayoknari Manipur sexual transmission da AIDS sandokpagi sang wangkhalakli COVID-19 gi laisatna malem mipum khudimakta mathak makha onba makhai awawa mayok nazaragasu HIV AIDS haiba laina asisu malem gi oina lakshin bangamdaba phibam ama mayok nari Manipur da haukiba sai English ma samapan maudra gi February thada HIV AIDS ki laisat hana sandokpa thengna khra patungda drug sizinaba miyoi singi marakta laisat asi sandokpagi sang wanglamba do haukiba sai tara manga rom asidagi di haktinabagi sexual transmission laisat asi sandorakpagi sang lepa laitana hengalaktuna Haujikti state asida laisat asi sandokpagi khwaidagi chawba maramsu masina oiri WHO na piba report ki matung ina malem gi oina miyoi million kuntraga taretka point mapan HIV AIDS ka sagona tuna hingli masina ta bato pa miyoi kuntraga nithoiga point taret million di laisat asina maram oiduna laikhidrabani India gi oina kumza English ngani ga tara tareta lauba survey gi matung ina miyoi million 2.1 HIV AIDS ka sagona tuna hingli miyoi lising humpuga mathoi romna laikhidre malem sinma thungna parksna sandoktuna miyoi kya gi punsi mangan khraba tamthiraba laisat asi haujik phawba mapung phana layengnaba vaccine medical science na puthokpa ngamdri adobo laisat asi positive oiba miyoi gi hida ka pada yetum sirin punba positive oiba mirolabi mama digi masada positive oiba I lauduna kapluba amadi positive oiba miga section thorang yaudana hakti narubana singba maram kharakhak asina sandokhanba oibana laisat asidagi ngakthokpa haibisi isana wakhal tarabadi aruba ama oide Manipur State AIDS Control Society dagi phangba report ki matung ina satliba sahi asida state asida haktinabadagi HIV AIDS sandokpagi sang asi sala khumpuga mari da leidi loinana drug sizinabada sirin punbadagi laisat asi sandokpagi sang na sala kunga manga da leidi adubo hairiba si haukiba sahi English ngani ga taraga mathoi taraga nithoi dadi state asida HIV positive oiba aponba masingi sada yanghai ga tarukti haktinabadagi sandorakpa loinana sada kuntraga mathoina drug sizinabada sirin punbadagi sandorakpa oirambani India gi oina HIV positive oibagi sang asi national average ta sada 0.24 laidiba sida Manipur gi oina di national average ta gi henduna sada 0.51 da lairi asumna laiba asi gi oina punna yengbada su Manipur asi HIV positive oibagi sang yamna wangba state ama oiri adongmakpo haukiba sahi Tara asida state asida laisat asi sandokpagi sang asi khara makhaidi hanthaba thengnari hiram asigi matangna pauksi asiga Max ki joint director Abiram ga akhanana unaduna wari sanabada mahakna hai state asidi hana HIV positive oiba thengna khiba kumja English ngamaga samapan maudragi matamdagi hauraga ngalingai matamdadi drug sizinabada yetum sirin punbana laisat asi sandokpagi khwaidagi chawpa maram oirami adobo haukhiba sai taraga manga romdagi di haktinabagi laisat asi sandokpagi sangna hengalakhi yetum sirin punbadagi laisat sandokpagi sang asi hantharkhiba asi awareness campaign kya marang kaina pangthoktuna miyamda wakhal tahanbagi sang wangkhalakpadagini masigi sumathakta drug sizinabagi sang asisu mamangai gi matam aduga yengnabadadi khara makai hanthare haiba yai masida sunatana aso apan ana ayek yorakpada pibada HIV positive oiba pibadagi laisat asi sandokpa thengnaramba adu haujikti blood bank sing hospital singna akanma section thorong lokhalakpadagi yamna hanthakre HIV positive oiraba miyoi singda maru oina miron bi mama singda ART sabagi sangsu yamna wangkhalakpa maramna miron bi mama dagi masara HIV sandokpagi sang asisu hanaga yengnabada haningai leitana hantakre maram asina state asida haujik mi painingai oiriba laisat asi sandokpagi maram asi section thorang yaudana haktinaba amadi drug sizinabada yetum sirin punba asina oiri hairi mana makhata na hai National AIDS Control Organization NECO amadi AIMS na kusamna duna leba asidagi HIV AIDS mutanabegi pandamda sahi ani khudingi sentinel surveillance pangthoktuna laisat asiga sagona duri hingliba amadi laisat asigi sandorakpagi maramna singba kupna yengsili state asigi oinasu haukiba sai English singba samapan marfuga taruktagi hauduna NECO gi makhada lairiba Manipur State AIDS Control Society Max amadi RIMS na punna khusamna duna sentinel surveillance asi sathaduna lakli
Surveillance asigi report matung ina haukiba sahi English ani ga tareta state asigi oina apunba missing sada 1.94 da license asi positive oiba thengnaramba adu sahi tara matung haibadi kumza English ani ga tara ga tareta nauna sandorakpagi sang asi hantaraktuna sada 1.43 da laire Noko na piba report ki matung ina state asida HIV positive oiba miyoi Lishing kuntra mathuga sangwaga yankhai ga mathoi laidi haina panari adubo sai asigi March tha phawbad state asida thengna khiba apun ma HIV positive oi khiba missing di lishing ni phu mariga sahunga maudra ga ni thoi sukhre masigi manungda miyoi lishing kunga taruka maudra ga ni thoina ART center singda registration tawduna ART sizinari state asida HIV positive oiba miyoi singda ART sizinaba si haukiba sai English sing ani ga mari dagi haurakibani adubo matam asida di positive oiba mipung khudimakta ART pizabigi khudong chaba lairamde laisat asina khara hena soksin halaba miyoi sing khakta da pijarame adubo World Health Organization anobo kanglon ama hongdoktuna haukiba kumja English sing ani ga tara tare tagidi positive oiba mipung khudimakta ART pizabigi khudong chaba laire masina HIV ga loinana hingliba miyoi singda punchi nungsangna hinganabagi maram oiri masigi khudam haibabu state asida haukiba sai English ngani ga tara ga tareta HIV positive oiba apunba missing gi manungda masagi sai yankhai gi mathakta leiba miyoi asi sada tare khaktama oirambadu satliba sahi asida di sada tara ga tare jawba thengnare masi HIV ga loinana hingliba miyoi singi mapunsi sangdokle haibagi marik sumba khudam amane India government ki Sentinel Development Goal gi matung ina neko gi miyeng makhad leba asida lakliba kumza English sing ani kuntra phawbagi manungda HIV AIDS ki license asi mapung phana laksin na pandam thamli pandam asigi makhada leba asida HIV positive oiba miyoi sing mapung phana khandoklaba positive oiba miyoi sing adugi manungda sada maudra DART pizaba ART saribe miyoi sada maudra dugi manungda sada maudra di virus asi namthanaba sang nasna ART pizaba haibisini haiki sai khudingi December ama asibu World AIDS Day haina World Health Organization WHO na lakthoktuna organization asigi miyeng makhada hayeng pangthokodoriba thoram asiga mari lenana mangajam abiram na makhatana hai sai khudingi leptana pangthokpagom handaki sai asigi oinasu WHO na pive ending da HIV and AIDS epidemic resistance and impact haiba theme asida pangthokani Manipur gi oinadi mamangi sahi singda pangthokpagom state ki thakta miyoi lising kya tinduna pangthokpadu sahi asigi oinadi COVID-19 gi leset asina maram oiduna pangthoklaroi medical camp gi mawongda max amadi Manipur State Commission for Women punna khusamnaduna singjamai oinam thingel da thoram pangthokani thoram asiga mari lenena state asigi tongan mafam singda oral substitution therapy OHT Center taret hangtoklagani nauna AST Center hangadaba mafam sing adudi Thawalda ani Sandelda ama Kakchingda ama Tamenglongda ama amadi Imphal West da ani ne masi tharaga state asida OST Center puna yankhai gi nithoi leiragani masina lamdam asigi miyoi singna drug ki ipak gi kharam khaidi kanba ngamlagani hairi HIV AIDS hairiba laichat asi thengnana ba hona badal lainga khaktana organization khaktana hona ba yaroi masida miyam punna wakal taminaba amadi sagot minaba sangi maramasina landam asida laichat asibu laksinduna thamba ngamna ba laichat asi sandokpagi maram sing miyamna mamut tana khangdoktuna masidagi hingakthokna ba section thorong sing lokhatpa laichat asiga sagona duna leiriba miyoi singi mapung phana khangdokna ba hona ba amadi positive oire khanglaba miyoi khudingmakna sang naina ART saba mathoktai masi khakta da laichat asi sandorakpa amadi laichat asina sagona duna hingriba miyoi singbo masa mau phana tekta kaidana punchi sang na hinganba ngamgani haina sumangna makhatana haiki haina si akhangai singna share tobire myam sigi hairiba koina high positive oire ama tawre haina myam okhan nungai tab ningai na tab tawigano hairiba doctor na piriba guidelines sing thina sapi adu hairi hidak na thakchi sisu myam sabi haina haijare duga asigi oina di matang solution dragon thank you